Mizoram ki auto driver ama Hatpaga mari Leinana Myanmar Macha mari Mizoram police na Phakhre. Thodok adugi matangda Mizoram police na phongdokhibada Siaha sahardagi auto thoba KL Josako bamioi asigi auto da Myanmar Macha mari haptuna Indo Myanmar ngamkhaida leiba Longalai sahar tamna haukiba yumsa kaisa numita thinba chatkhibadagi halaktabadagi mahaki imung manungna phone tawbada switch off leramki. Mathangi numitki anganba ayukta mahaki auto adu Siaha sahargi chidai amada thengnaraba matung pung khara kanaraba matungda KL Josaki thawa yaudraba hakchang Longalai sahar manaktagi fangbangam ki haina Mizoram police na phongdokladuna mihat asida chenaba makhoi marimak fagat pangamle hari Mizoram gi student organization ama oiriba Mizo Zirlai Pol na thaldok asida chenariba Myanmar Macha singadu Myanmar gi lalalup Arakan army ga mari lenaba Mizoram da lalon itiki damak lakhiba Myanmar gi Rakhine state gi ni hari